Pung taret ka, nifu mga ba? Taret nifu nga dra kano lai siya. Pau lai siya. 746. Ay lebak mayam na kanong dai jige. Hojik si Quran chinti tawba. Adagi daku geng mathong khang daba. Ngaki nisa sabai khangde amai khangde ngaki nungai na khangde dugumba mi ji masing any community dai tare community ama kaki wanate ama dekta adugumba mi masing ji tholakpagi chang ji adugi matik wangkhalae adugi saruk amoina ngasi tang taruk natro ngasi ja tang taruk March 2025 ngasi numidang pung tariat ka minini pumunga da 7:45 ta pau malaki lekai digi sekmai awang sekmai gi thong achouba ma mayamna sekmai turen en hainei ba duda leiba sekmai thong dugi manakta yu benda kari krasu mayam lei hai ribjing duda yu thapalak pa sa sa balak pa sing gari khambada gari mayam khame adugi gari jing doi marakta gari ahum thar amane auto amane barna rang sa ngau do barna amane thong chingamba hojiki thar du su thong hangdokna ba kanna thong du muaga leramba aduga barna du su thong kanna chingamba adagi auto duna magi steering du mukthe aga leramba mayamna thengna rapodagi tharaga arambai tengolda sigi aigi team mai tare PRO ge aigi squad party da aigi team da pau pirakpani pau piraganda khoina yam thuna konglei thuna chenjalaganda inquiry mati ama tawjare complaint tawri mayam du unajare ado hairiba gari huran ge tawrame ana tawri mi si magi maming ji Krishna Karki 32 years Kalapahar Seti Khola hai Kalapahar Seti Khola ji Kalapahar bajanate akoi gi koki gi kulama haipi gan leye yam mathakta hairiba haipi khundu lanthoga yam hena mathak karga leba adugumba khunnamni ada magi phone ji aikoina mai phone kaino sing ji details ji yeng matamda gari gi karyo ji gari mayam ji aduki matik yam gre sida yauri gari mayam ji si yauri gari mayam ji aduki matik si gakta nate si mayam yaure aduga hauji ki oina yeknaba cookie oidiba yeknaba cookie gi nupi amaga WhatsApp ta kaida wari shabagi message thana bagi voice recording adum baso uba pange ana mase khoi hujikmak semai police station da haibdi mari leina authority da logi oiba kari action lokatna ba akoi sinajagragani aduna leba ki irecha amadi leibiri balandam ji leibiri ba khoi punamak khuding makna koi isa gi gari khama matamda bazar da boiro ama da boiro lambi landang da khama matamda am checkenna khambiu aduga so nu phajana lonbiu hojiksi sigumba ngahaki oiba nungaining ba ngahaki nisa chaning bai kari karagi Quran chithi tawbugi crime ji atuki matik hengale aduna yaragadi koi khoi puna magna isa gi gari si yamna responsible ene yamna chection na thambiu ai wafam do thamjage adu hojik hairiba Krishna Karki je khoi semai police station da hojik maksina jalagani